Pausada yumpam oi pamaroi pa pau kharap de taujare ngasi kaithil phamba numit miyamna SOP phongna thuai duna posai leibagi thabak sa thakre mana masing jonpham sing dagi COVID-19 sandora katra aibage akiba leire curfew ge athingba July 10 fawba sangtokhi bagaloinana mana masing jon basing grocery dukan sing July tang ama mari tarit amadi tarada ayupung tarit tage tara fawba hangna balenga ki bari leina bo authority na ayaba pi ki badage COVID-19 की SOP फोंगना थुगाइदुन पोट चै लै बजोन बगी थाबक मियामना साधारक पदगी COVID-19 लै चदसी संदोरक हाइबगी आकी बलेरे ngasi July tang mari asi bana masing chon ba amadi grocery dukan hangba yabagi matam ayu pung tare tage tara fobo oike pause asi gi paumina impal manung amadi akoi ba mafam singda ayu koina satuna yengchen ba matam da mana masing chon ba mafam sing amadi grocery dukan kya da migi sauk thok ba thengna ke khoidigi hena miam tin ba mafam oiba asi impal gi maharani thongkhong dage Uripok lai kurim bigi maring thangba saruki lambi paring asina oike hari lambi paring asida mana masing juan ba ima ibel singna atu kimatik jagung nana pojai juan ba kitabak satharam ke pot taruk lam na juan kata bani ai bedu pojai pot joli ba singna ngak na satharam ke de miam mom sin duna pot leiba amadi juan ba kitabak satharak padage traffic jam pawba thoke ato pa pau amadana koireng gai gi lambi sorok khopsin duna saramba dukan hom phurom ngasi sidok pagi khongjang chathakre Infalis ki manung channa koirengai crossing road taki kai ko lambi ki thongkhong phawba ki lambi ki sarukta ain kai na dukan sajilam masing asi Infalis district ki DC ki staff ADC hangang amri Infalis district police ki kangbu na mai fak na takthok pagi khongjang sanction kre haire koirengai crossing road taki kai kon road ki thongkhong phawba ki saruk asi ki get oiromda ain ki wangbada khong lambi ki Sarukda dukan berenda tasin ba amadi dukan sajilam ba humfurom ngasi ayuk Impal East District ki SP ki lamjing baka de additional SP elo amadi hangang police station ki inspector osi fathangna lusing bu police team amani Impal East District ki staff senga loina na mai fak na eviction tawba kitabak asi pangthoki bani aire lainga ki lamda lam khopsin dona dukan sajin ba takthok pagi khongjang asi dukan ani amadi court stay order final leram ba ki takthok pangam ki de adobo lambi sokna pada ta silamba madi madu kitamak tamari laina ba kone stay order firamba adu anga papongna ki aire nagalamarom dana kendra hungfu da miam kitamak ta khantuna afaba thabak tawgada ba mirip thadok tan mikhal theng hanse kaksing district kendra nipan ki voters na MP ki mirip oibe yatri basi PIL case ama thangalagani M tombe mathang sayi lising ani konithoi ki angan basaruk ta pangthok kadurba manipur gi assembly election asi kitamak ta Shiv Sena na semsa ba loire loina na manipur ki kendra humfumakta miyam ki bakta khanduna afa pathabak tawkadaba mirep thadok tara mikhal thenghanse kaksing district ki kendra nipan ki voter sina pot thaba yaraga MP miri boina vote lepa yanriba asiki matang da lo court PIL case ama thangalagani aina Shiv Sena manipur ki president M Tombi ngasi pami singa unaba amada phangdokre wafa masingasi Imphal ki bapura da leiba Shiv Sena ki office ta pangthoki ba pawi mifam aduda M Tombi na pawmi singda makata na phangdokhe bade Uribo kendra si maharani thongkong daki iroi semba amari langkol singsang pawba konsille adobo inagdagna leiba lampel di si mamang daki iroi semba ki saruk singa si lokthok laga lamjang kendra da punsin ba asida sakwa thorang ki thabo pekhat pada jamna sarak chahing naiba habadu welle masi semdok pham thoge aike bahana pawmi singda makata na phongdok ki badi andaki assembly election asida di manipur ge sidhom fu magta Shiv Sena na nupi merep tahiana kudong chaba phina da papandam thamle Miyam ki damak da khanba nupi mirep sing thorak labadi Shiv Sena na tiget pit na mirep hoina thadok na hona gane masi ki damak da Shiv Sena ki national leader sing da su ayer gane loina na manipur ki kendra humak da miyam ki damak da khanduna afa pathabak tawgada ba mirep thadok tuna migal thengnan si aike ato pa pau amatana athu matam da war footing da lengak na ariba pambesi na dun lafam punok ta ising phangana ba sin bio forward block Sinjak ta mi pantang na hingliba lamda masiki sinjak ki mapung hoibat pothok pam oina lairiba pikraba tampaki district mari ki lafam khara khangasi phawba sahi humpodra hen pagi matam asida matik jana ithai lakhong sempi duna sahi chupai sing phangan ba ngamdana lakle ngasi ju kunggi nong na lamda masiki lomi sing laibak lep tuna lairi maduna laupan ba jana ba lenga na thuba matam ro war puting da lenga na araiba pambai sin hadun lafam punamakta ising phangana da basin biu hain all India forward block Manipur state committee laifam khunong imphalna haire ngasi forward block asina press ta thadorak ba cherol asina aire bade sahi humpudra khelapa matam asida matam gi lengak singki matam da yamla ba senphong ga ithai lokong semna da bagi koithok khraba kaithok khraba lamda masigi mafam amata da masang thona lopam kharkhak ta oir basu ising bibang am ba ithai lokong thiba da awab oire hanjin thengkhang ke da selram tha da duna loibat naitraba kumpura ba dam ke ama amasung sabal loiduna sanga khraba dam ke ama ngasi sinaba yada duna kangkha thangum ta duna leire
Maragashida Wangjing Tentha Kendra COVID vaccine Hanba dose kapada Lakidaba Yaurabadi Lupa Lakama insurance Piragani Brozen Wangjing Tentha Kendra Labor Kanagumba Miwi Amra COVID vaccine Hanba dose Kabla Pamatung Numitara Maridagina Kuntrani Pobagiman the Lakidaba Yaurabadi Lehu Imun to Lupa Lakamaki insurance Pigani Aina Kendra Sigi Emily Paunum Brozen of Nokre Emelena Kendra Sigi Sokotoranki the Maxim Biba WhatsApp group sing da thadok pa chehrol amada ai COVID ki laina laichat manu da kendra sing miam awa ana jahun da puning wakal nungai na thamna da phonare makata na su hona ki gani kendra sing miam da sing da leita na COVID vaccine kap thop piduna COVID-19 da gi ngak thung na da phona mina se COVID-19 naram gani han sing da leira ba di kodak test tok thok pina ba su apel tawrakle mangna ai kendra sing COVID-19 positive oiba miyo sing da sana thakna ba polam sing COVID-19 first wave da gi hawraga second wave asi phawba lep na teng bang no lakle Kahen war bamiyo sing dasu ahen bamiyang changtuna lakri makata dan su sangkigane loina na thar web lak dabasu siem ki biyak makata madubo thengna da basem sare COVID-19 ki lockdown amadi curfew na awa bananga liba kendra asigi miyam poinu phawba voter salaba miyo sing da lem na seng keji tara tara pidna miyam ki puk hangal loy lenga ki all age pension phangtriba hal sing da piba all age pension su lep tan yang thok loina na lanai oina lenga ki pension phangtriba mapuroi ba kaina khrepi pi singa bade physically handicapped person sing da su pension sing yanthok lagane loina na kendra sida BJP bo mapanggan kan da khona ba da chawna thodang lori bi women committee sing gi phan oina ba selamade yumda sinana ba pukam sing su atu ba da yanthok lagane haike Wangjing Tentha BJP mandal gi member sing amadi MLA gi worker sing gi mateng kan loina na kendra gi miam COVID laina laichat asina loi khraba matung da su chap mana ba pansi mahing amadi hingmina na ba Masamu phaba chakot pa kendra mo oina ba khona gani haina su MLA na kendra gi miam da thaja ba pekhe makha tarak pa atupa pau amada online class haure phekokta DM University yauna Manipur lenga ki makha talaiba college sing gi oja sing lep roba online class nga sidagi amuk hana haure haina phekokta na thadorak pa serol amana aire serol asana ai phekokta na changchil ba online class boycott topic khongjang July gi sechat ahum dagi antokle ware basi July gi sechat ahum da pangthok khiba phekokta gi emergency executive committee meeting da lep khibane thabak tagi potha kraba college oja sing pension order athoba da thopi aina phekokta na appeal tawrakle phekokta si tari suba UGC pay amadi regulation 2018 gi order thokna ba khongjang taruk la khana changchin dun lenga ta demand tawrak pa Manipur gi amata ngaraba ahan ba teachers body ne lenga ki khongthang asina Manipur gi health education maru oina college sing education gi asoba mai pak pa khongthang amane tari suba pay amadi regulation 2018 की historic ओइबा cabinet decision लौखिबा गिदमक मणिपुर की Chief Minister N Biren amadi Deputy Chief Minister Y Joykumar yauna cabinet minister sing thagat pa phangdorakle atop pau amadana Philippines plane crash ta yamdabada mioi taraka tere sikre nifuna asokapan nangre Philippines की southern province the Philippine Air Force की C-130 aircraft runway mangkhibadagi power control tawna ba khonabada kaikre थोदोगदु द यामद्रबद मियोय तराग तरेट की मपुनसी लोइख्रे मियोय निफु रोमना असोक अपन नांख्रे यामना थिन सोकप यावब सीबा मसिंग हेंगलखिबा यारी आइना पानरे रेस्क्यू अमसोंग रिकवरी चथरी आइना डिफेंस मिनिस्टर डेल्फिन लोरेंजाना गे जेरोल अमना फंगदोरकली अमदे एयरक्राफ्ट अदुदा मियोय मरफुद्रानी थोय तोंकी आइना जेरूसलेम पोस्ट रिपोर्ट तवरे पुलिसमैन अमा मसागी सर्विस नौमैना मथनता काप्सिन जजुना सीजखरे Maharashtra ki Nagpur da ikuitiba mucormycosis na mabit ani magtangkiba masagi sa hinifuga taruk suraba policeman ama ngarang thangchinamita masagi service na hoina may magtada matanda kapsin duna sijakre aina police na aire laikiraba head constable adugi maming Pramod Merogor kawi aire mag matanda janung da masagi khulai na kapsin duna sijakibane COVID-19 na narubada ki faraba matung da black fungus na laksilakibane maduda mabit ani magtangkibani aina official oiba pauna aire Arwebet content sing asik mar web pau khara asik pau dam jariba Manipur local news YouTube channel amade Facebook page asidagi yang biri popuna pathaga sari channel asina top tak kanara bade subscribe to bi subscribe to bi like and share to so abigun upna mapo amukana thaga sari